เต้าให้ดีเนี่ยมาดูดีนั่งน่ะทักพยาบาปนนั่นเองเนี่ยมาดูดีไอ้กินนี่เนี่ยโอ้ยหันตักมาบ้ายังโทรละแกหายปลาโทรละไว้หายปลาฮะมากี่เสียฮีราไดมันดูมาน่ะสวยแต่น่ะเราละมันนี่ยาหูมาปิกตรูเรามากี่ยุ่มสิได้จังก็เฮกได้ยังไงสิอย่าโหบ้ามากี่เสียฮีราไดมันดูไอ้คุยแต่ปีโรยให้ดีมาเลยก็คือมาสิกี่ยังก็ทุบสิพาจะมาตุกสิ哎呦哎呦มาสิกี่มาว่าไงมันยังไงไอ้บุตรดงปิวไอ้บุตรดงปิวอิสิปสวดอามารักสิดาขนาดนู้นมาไล่ฮะบะมาสิดีเฮียงกะทบบุมานเดดาบุตรนุปีมาเลยมีล่างกันเนาะตุมินนี่แหละอยู่ในนางบอกมาสิกินุปาสินะมาเรื่องคราเลรมละดีเนี่ยเฮียงกะทบตรงสายเนาะพารมละดะบันนี่มันสุกยำเนี่ยมาเรื่องยาวดิสิบุการีกินว่าให้บ่เขาสิที่พัชเลยเฮียงกะทบดูสุภาพงามหงจบันนี่นะอิเสียปัสสาวะนี่นะสายนะพารมละนี่บ่ฮีราไดมันโดมาคุยในโลรมละนี่บ่สิโอ้เราเจดิไอ้คุยเฮียงกะทบกี้ฮีราไดมันกะโตเราเจดิโกอิเสียปัสสาวะมันไม่ได้สิดาไกดอรมลีบ่ไอ้โดคุยนุปามังครีนะที่บลาอามินีโอ้ขังเจรีบีมาน้าบุกน้ามารวมมาพัดริบ่เฮาสิไอ้คุยเดเนี่ยน้าตาโตอมุกตอกสินารักลานุลอยนะขังเจรีงาสายน่ะต้องพัฒนาให้เนี่ยคราก็จะลำได้ดะโอ้อีเจงาสิเดไอ้หักจ้างงามเดรกายนะเสียงบักเนี่ยอีเจงาสายดีไอ้ตาเสียงหักจ้างงามมุดรีโอ้อิสิทาโร่สายเดเนี่ยอาจุมบกษาระกังงังบีเรนุอันทอกนะอีกายเจครตาทำบ่ก็นุยอันนี้เนี่ยเฮียงกะทบดูบุพาเกนะสินน่ะระก็เลหอบนะตรให้บ่เฮาสิที่ไอ้คุยชุพาบังงามเดฮีราไดมันกาโดลอยนะตกเลยดะนะอาศิดาขนาดนู้นมาอันทอกกันนะเจียงครดะเฮียงกะทบดูนะก็ตาเนี่ยรักลิจาโลอาศิดีกกปิกนี่เนี่ยให้กกปิกไกดอเลยฮะยังไงเท่ามาโตใครรู้มาโตเอาละมันนี่มากี่มาคุยตะปุ่นลิโตอะดูจุลงทุกข์ละมันนี่ไอ้คุยดีจำมามีอาชีพมันนี่หายนะขันลูมันนี่มาปังกันสู้อันทุกข์นะกันกันเลยมามังวันเดพากีโตบะมีเสียงโตมาในลอยนะขังมันนี่อามาติลีมในทารอยหายเอามันนี่ไก่หนูนี่ให้ดิสิบ่มาพากิโตบ่มีอามาตะเลมนะท่าเดียให้ระดีไอ้คุยสลอยนี่ยาวเลยนะอิสอีเจ็บปวดเขาสิไอ้คุยไก่ดงนี่ฮะไก่ดงนี่ให้แกเศร้าเบี้ยยุ่ม的ทงทิ้งเสร็จแล้วก็ลวดไปตาบันนี่ไอ้เสียเลยให้เจ้าเบี้ยไอ้คุยเสียโลบันนี่พาระนี่
오토라오니 오토라오니 낭보 너희나 강답하기 와니 나사이양아 더워서는 거럭보도 사티는 나의 하이주 하이브니 희양아 더워도 모응 한번 떠오래 마기 모응도지 아이코이 파번 얌니 다자들 아마부 오이게라 향아 타오바도 파다바 숭야야데 마 파드라디 아이 토로가 루홍바 똑라니 하이 마시네 마로라마 도로나 떠올래 니는 손도 찌리세 낭지 가수 각본 났잖아 아이디 향아 타오바도 파다바 숭야야데 비상액 비카이 강드룸만 낭낭 엄마가 꼭 핵 바로드나 하이 다닝되니 해 노이 야우드나 아이 단전나 까마이나 파도이노 하 아이나 파방암람마디 ngasaina 파람마니 yang tahu bahasa amuk lakla male 아이코이 아쩌려고냐 파도 말이다 아이고 해 찐키노 향아 타오바다 히라다이만 야우이 하이바 노이 가오가누네 커피 빅트루 찌라 아따냐 희양아 토버도 파방염니 다자드다 아이가 또로가로 공부시 또라도 말이 다쿠도 ꯍꯧꯖꯤꯛꯇꯤꯅꯦ ꯈꯨꯟꯒꯤ ꯃꯤ ꯂꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯊꯨꯅ ꯐꯥꯎꯗ꯭ꯔꯗꯤꯅꯦ ꯃꯤꯅ ꯑꯗꯨꯝ ꯍꯥꯟꯈ꯭ꯔꯅꯤ ꯑꯦ 다쿠도 이씨의 또로디 아시들 라이헤 이씨 아이디 남자라 로이다 이까이보냐 로이리 했더냐 오 이씨의 또로 그다이데 ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯩꯗ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯨꯏꯗꯨꯝꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯨꯡꯁꯤꯕꯤ ꯅꯪꯇꯒꯤ ꯋꯥꯈꯜꯗꯥꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯃꯤ ꯀꯥꯟꯅꯗꯦ ꯅꯣꯏ ꯑꯅꯤ ꯀꯣꯛ ꯂꯣꯡꯊꯣꯛꯑꯣ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦꯟ ꯄꯥꯏꯁꯨ ꯄꯥꯏꯗꯅ ꯒꯞꯊꯤ ꯇꯧꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯄꯥꯝꯗꯦꯀꯣ ꯑꯩꯈꯣꯏ ꯃꯥꯏ ꯐꯥꯎ ꯑꯟꯁꯤꯟꯅꯅꯤꯡꯗꯦ ꯑꯗꯨꯒꯅꯦ ꯈꯣꯏꯗꯣꯝ ꯍꯣꯏꯒꯨꯝꯕ ꯑꯂꯨ ꯃꯥꯟꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯕꯤꯒꯗꯕ ꯇꯧꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯤ ꯈꯨꯏꯗꯨꯝꯁꯨ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯣꯏꯅꯤꯅꯦ ꯏꯆꯦ ꯇꯣꯔꯣ ꯍꯧꯖꯤꯛꯁꯨ ꯃꯥ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯔꯒ ꯍꯤꯔꯥꯗꯥꯏꯃꯟ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤꯅꯦ ꯈꯣꯏꯗꯣꯝꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯕ ꯉꯝꯅꯤ ꯍꯥꯏꯕꯔꯅꯦ ꯈꯨꯏꯗꯨꯝ ꯑꯇꯩꯗ ꯁꯥꯗ꯭ꯔꯁꯨ ꯅꯨꯄꯤ ꯃꯃꯥꯡꯗ ꯐꯥꯎꯗꯤ ꯑꯀꯟꯕ ꯁꯥꯎꯍꯦ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤ ꯇꯣꯔꯣ ꯉꯔꯥꯡ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ 마슈 아이 우보다 기두나 꼴쨍쨍머니 아두니들아 따쿠둠 오이세 또로 따쿠둠나 하이리세 쫌마바니 ngarang ahing chupa hianga thobagi hirada mandu mungani haiduna koitan tanarininne thajadaba tawnuko aikoi ta khoidum se othokna nupa thokhrajani sathi da marwal ama sathi ba masak sida mandabai wane adudi pharine nangna hira diamond do hek phangbaga ai nangonda luhongbigine ta khoidum ha asengbagi로 toro adu oyadi hianga thobadu aina phare he 오 너희 부다드리브로 희양아 더보도 모옹 아마 떠리 하이네 마기 마서도 예ngu누 가인 하이네고
ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯉꯨꯔꯗꯤ ꯍꯤꯡꯗꯦ ꯈꯨꯗꯛꯇ ꯁꯤ ꯍꯥꯏꯔꯤꯅꯦ ꯅꯣꯏꯕꯣ ꯍꯥ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯨ ꯌꯦꯡꯉꯗꯤ ꯈꯨꯗꯛꯇ ꯁꯤ ꯍꯥꯏꯕ ꯃꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯇꯩꯃ ꯍꯩꯃꯥ ꯅꯪ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯃꯥꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯣ ꯌꯦꯡꯉꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯨ ꯁꯤꯔꯨꯔꯦ ꯍꯥꯏ ꯏꯁ ꯍꯥꯏ ꯇꯣꯔꯣ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯂꯩꯔꯝꯃꯨ ꯏꯕꯦꯝꯃ ꯑꯩ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯅꯣꯏ ꯅꯇꯩꯁꯨ ꯈꯪꯉꯝꯈꯤꯔꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯨꯆꯣ ꯇꯣꯅꯥꯎ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯦꯛꯇ ꯁꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥ ꯀꯃꯥꯏꯅ ꯐꯥꯗꯣꯏꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯇꯥ ꯈꯨꯗꯣꯝ ꯃꯗꯨꯒꯤ ꯋꯥꯗꯨ ꯁ꯭ꯋꯥꯏꯗ ꯉꯥꯡꯅꯔꯔꯣꯏꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯅꯣꯏ ꯊꯥꯖꯗꯕ ꯇꯧꯅꯨꯀꯣ ꯇꯥꯃꯅꯤ ꯑꯩꯈꯣꯏꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯣ ꯐꯖꯅ ꯎꯔꯛꯂꯕꯅꯤ ꯃꯃꯤꯠꯀꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯃꯃꯥꯏꯒꯗꯨ ꯃꯆꯦꯠ ꯁꯦꯒꯥꯏꯕꯖꯥꯠꯅꯤ ꯑꯗꯣ ꯀꯣꯛꯄꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯔꯒꯦꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯌꯨꯝꯗꯗꯤ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯃꯝ ꯑꯊꯦꯡꯕꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯀꯩꯗꯧꯕꯒꯤ ꯎꯅꯔꯤꯅꯣ ꯍꯥꯏꯕ ꯇꯥꯃꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤꯗ ꯆꯠꯊꯣꯛꯍꯦ ꯇꯥꯅꯤꯡꯗꯦ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯇꯥꯟꯅꯕ ꯆꯠꯄꯅꯤ ꯀꯥꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯂꯤꯗꯣ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗ ꯌꯥꯎꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯃꯨꯟꯒꯦ ꯍꯥꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯇꯣꯔꯣꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯅꯣꯏ ꯀꯥꯎꯔꯕꯣ ꯍꯥ ꯍꯩ ꯅꯪ ꯀꯩ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯆꯤꯟꯁꯦ ꯆꯕꯦꯡ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯉꯒ ꯂꯩꯔꯗꯅ ꯀꯣꯛꯄꯤ ꯌꯥꯍꯣꯕ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯗꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯉꯁꯥꯏ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯎꯕꯗ ꯅꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯀꯤꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯂꯨꯍꯣꯡꯅꯤ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯣꯏꯁꯤ ꯃꯦꯟꯃꯥ ꯑꯃꯠꯇ ꯇꯥꯗꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯣꯏꯕꯨ ꯄꯥꯎ ꯇꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯁꯛ ꯎꯕ ꯃꯈꯩ ꯂꯣꯏꯅ ꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏꯕꯨ ꯇꯥꯟꯅꯔꯕ꯭ꯔꯣ ꯍꯥ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛ ꯎꯕ ꯃꯈꯩ ꯂꯣꯏꯅ ꯁꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯥꯏꯔꯤꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯛꯄꯤꯛꯅꯦ ꯄꯤꯛꯇ꯭ꯔꯨꯅꯦ ꯌꯥꯍꯣꯕꯅꯦ ꯅꯣꯏ ꯑꯍꯨꯝ ꯂꯣꯏꯅ ꯁꯤꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯇꯣꯔꯣꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯍꯥꯏꯔꯒ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏ ꯇꯣꯔꯣꯒ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯍꯥ ꯁ꯭ꯋꯥꯏꯗ ꯋꯥꯆꯣꯏ ꯉꯥꯡꯖꯅꯨ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯅꯣꯏ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯍꯥꯏꯕ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛ ꯎꯍꯧꯕ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯍꯩꯕꯗꯒꯤ ꯁꯤꯍꯧꯗꯕꯅꯤ ꯑꯗꯨꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯣ ꯃꯥꯅ ꯄꯥꯏꯔꯤꯗꯨ ꯍꯤꯔꯥ ꯗꯥꯏꯃꯟꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯏꯇꯥꯎ ꯌꯥꯍꯣꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤꯗꯤ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯍꯧꯔꯤꯁꯤꯔꯥ ꯍꯩ ꯃꯗꯨꯗꯤ ꯄꯨꯄꯨ ꯇꯣꯝꯕꯅ ꯉꯝꯃꯣꯏꯅꯦ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯅ ꯇꯧꯒꯗꯕꯅꯤꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯨ ꯌꯦꯡꯉꯨꯔꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒ ꯐꯒꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯁꯤꯒꯤ ꯁꯤꯔꯣꯏ ꯅꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯄꯤꯛꯇ꯭ꯔꯨ ꯁꯤꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯈꯟꯖꯤꯜꯂꯣ ꯑꯗꯨꯝ ꯁꯤꯔꯅꯤ ꯁꯤꯔꯔꯣꯏꯒꯦ ꯍꯥꯏꯔꯒꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯍꯩ ꯄꯨꯄꯨ ꯇꯣꯝꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯕꯅꯤꯅꯦ
ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯨ ꯌꯦꯡꯉꯨꯕ ꯃꯈꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯍꯩ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯃꯤꯡꯗ ꯂꯛꯇꯥꯗꯨꯒ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯀꯥꯏꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯐꯨꯗꯔꯛꯂꯗꯤ ꯅꯪ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯍꯩꯕꯣ ꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯀꯩꯗꯧꯕꯒꯤ ꯇꯥꯟꯅꯔꯨꯔꯤꯕꯅꯣ ꯍꯥ ꯀꯤꯅ ꯃꯔꯣꯟ ꯑꯃ ꯀꯤꯒꯜꯂꯤꯕ ꯑꯗꯨꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯁꯨ ꯑꯃꯨꯛ ꯇꯥꯟꯅꯔꯤꯅꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥ ꯂꯥꯎꯔꯕꯅꯤꯅ ꯈꯨꯟꯁꯦ ꯃꯦꯟ ꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯄ ꯂꯩꯀꯨ ꯂꯩꯔꯥꯏꯗ ꯅꯞꯄ ꯃꯥꯟꯕ ꯑꯉꯥꯡ ꯈꯔꯅ ꯈꯨꯟꯁꯤꯗ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯥꯟꯅꯗꯕ ꯊꯕꯛꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯇꯨꯃꯤꯟꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯈꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯨꯔꯅꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯆꯣꯂꯣꯝ ꯆꯥꯔꯣꯏꯍꯦ ꯅꯣꯏ ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯇꯣꯡꯕ ꯚꯨꯠ ꯍꯅꯨꯕꯁꯤꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯔꯨꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯍꯦꯛ ꯎꯔꯨꯔꯕ ꯑꯗꯨꯝ ꯁꯤꯔꯦ ꯏꯆꯦ ꯄꯁꯣꯠ ꯅꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯒꯥꯗꯣ ꯑꯩꯗꯤ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩꯗꯤꯅꯦ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯖꯔꯔꯣꯏꯀꯣ ꯍꯩꯃꯥ ꯆꯥꯎꯕꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯗꯨ ꯐꯪꯗ꯭ꯔꯗꯤ ꯇꯣꯔꯣ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯗꯨꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯐꯪꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯃꯦꯔꯤꯀꯥꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯗꯣꯛꯇꯔ ꯅꯥꯎ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯁꯛꯇꯨ ꯎꯔꯗꯤ ꯁꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯍꯥ ꯇꯥꯈꯣꯏꯗꯣ ꯑꯍꯥꯟꯕ ꯎꯕꯗꯤ ꯁꯤꯔꯝꯃꯣꯏꯗ ꯑꯅꯤꯔꯛ ꯎꯕꯗ ꯁꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯅ ꯃꯥꯒꯤ ꯃꯁꯛ ꯎꯔꯤꯗꯣ ꯍꯣꯏꯅꯦ ꯑꯅꯤꯔꯛ ꯎꯕꯗ ꯁꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ sisu sidana ꯍꯩ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯣꯏꯕꯨ ꯍꯥ ꯇꯣꯅꯥꯎ ꯃꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯅꯍꯥꯟꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯦꯡ ꯀꯥꯡꯕꯨꯗꯨꯅꯤ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯍꯥ ꯅꯍꯥꯟꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯥꯔꯇꯤꯗꯨꯅꯤ ꯍꯥꯏꯕ ꯉꯥꯏꯈꯣ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯁꯤ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯇꯥꯈꯣꯏꯗꯣ ꯇꯜꯂꯤꯍꯦ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯕ ꯑꯁ ꯂꯥꯛꯑꯣ ꯍꯦ ꯇꯥꯈꯣꯏꯗꯣ